Akasbani Imphal Ngangbam Nganthoi na pau pajari. Manipur da dharma gi chanabi amasung harau tayambaga loina nangasi haikru hidongbagi thauram pangthokli. Mapung oiba thauram Imphal gi Sri Sri Vijay Govinda gi thanga patta hiyang tanabaga loina na pangthokli. Numit asina lakpada Manipur da nungai yaifaba tangdu leitaba amasung nungsi sanaba purakpa oirasanu haina Raja Sarkar na miyamda yaifa paujel pirakli. Pradhan Mantri Narendra Modi nangasi Semicon India 2015 gi nini chanba numita Semiconductor gi akhang haisinga unaduna technology asibu sinaduna paikhaliba project kaya marum yangsinkhre. Sri Modi ngasi New Delhi da pangthokadaba Semicon India 2015 gi CEO round table mifamda saruk yagani. Mifam asida tongan ba lebak singdagi lakpa industry gi saknairaba miyo kya su saruk yagani. Goods and Services Tax GST Council gi yang taruk suba mifam ngasidagi New Delhi da hokre. Numit nini sathagadaba mifam asi Selthum Mantri Nirmala Sitaraman haudoki. Leba asigi tongan ba Raja Singh amadi Union Territory gi Selthum Mantri Singh mifam asida saruk yari. Pradhan Mantri Narendra Modi na ningtam numit haurumda pikhiba mahaki warolda leba asida Goods and Services Tax na piriba kanaba singi matangda pankhi. Sri Modi na hai nauna semgadaba GST da leba asigi lauba sing MSME middle class ta leba miyoi sing local vendor sing amasung consumer sing de hena khudong chahalagani. Nauna semgadaba GST asi lakliba Diwali kumai numita puthoklagani. Kendra gi Haksel Mantraloina New Drugs amasung Clinical Trial Rule 2018 chanahanaba haikre. Masina bio availability amasung bio equivalence ki maramda thijinbada sangba test license amasung application pikhatpada sangba process hena laihalagani. Clinical research amasung pharmaceutical ga mari lenaba miyoi singna hidak yonbada anoba sana khangna sina hena laihalagani. Griha Mantri Amit Shah na Chhattisgarh gi Kari Gutalu Singh da chathakhiba Operation Black Forest da mathau ningthina pangthokhiba CRPF Chhattisgarh Police BRG amasung Cobra personnel sing da ngasi kai khumna bu utkhre. Tharamadu da Chhattisgarh gi Mukhyamantri Vishnu Dio Sai amasung Upa Mukhyamantri Vijay Sharma su saruk yakhi. Chhattisgarh amasung Telangana ngamkhai da Security Force na hokhiba April 18 dagi May 13 phawba akanba mawng da thiba humbagi thabak chathabada Naxalite 38 hatkhi. Sri Shah na hai Jawan sing asina operation sida utkhiba sing thaningai oirba thauna lingjel adu anti naxal operation gi itihas ta lehauragani. Awang nongpok Raja Singh gi Mantri Singh gi Civil Aviation gi mifam amasung ahum suba awang nongpok ki aviation mifam hayang Itanagar da pangthoklagani. Mifam asida kendra gi Civil Aviation Mantri Ram Mohan Naidu Kinjarapu amasung Civil Aviation gi Raja Mantri Murlidhar Mohan saruk yagani. Mifam asida Raijadu da leriba airport sing semga sagatpa amadi anoba airport sanaba helicopter service panghanabagi wafam kya khanagani. Mifam asi Civil Aviation Mantraloy ga Federation of Indian Chambers of Commerce and Industries ka punna sinbani. Jammu Kashmir da ngarang numidang dagi leptana nong kana chubadagi tongan ba mafam sing ising thumbadagi miyam gi sathok sasinda akaiba pire. Union Territory adugi maruiba turel sing Chenab Tawi Rabi amasung Ujjada ising gi chang khudong thinai oiba thakta chele. Med Department na tongan ba jila sing da ngasi nungthil phawba nong kana chugani hairi maram asina chingning khaiba khanghaudana ichau thorpa yai haina phongdokli. Amarom da Jammu Kashmir gi Mukhyamantri Omar Abdullah na Haryana gi Mukhyamantri Nayak Singh Saini amasung Haryana Sarkar na isau gi mateng oina lupa koti 5 tengmang pirakpagi damak thagatpa phongdokre. Mangna hai haujik ising isau na maram oiraga thengnariba awaba singko hanbada senpham asina sauna mateng oiragani. Union Territory adugi opposition gi luchungba Sunil Sharma na BJP MLA Kunipan na lupa koti amamam puthoktuna isau mayok nariba singda tengmang piragani haina laukthokre. Kendra gi Selthum Mantri Nirmala Sitaraman Singapore gi Pradhan Mantri Lawrence Wong ga ngarang New Delhi da unakhre. Luchingba anina leba ani gi oiba tongan ba hiram singi matangda khanakhi. Hanadagi leraklaba mari hena sasin hanabagi matangda wari sanakhi. Sri Wong na ngasi Rajghat satuna Mahatma Gandhi gi samadhi da leisu katune kai khumna botkhi. Supreme Court na Kendra Sarkar da miram dagi lakpa miyoi singna leba asida aranba thabak tawraba matung matik saba dandi phangdana leba asidagi sakhidanaba policy ma semna ba haikre. Paulo Jare.